Akasbani Imphal Ngangbam Nganthoi na pau pajari ahanbada maruiba pau. Amjo amasung EGM na lawkhiba warepki matungina Imphal da phongba pause ayamba ngasi phongnadre. Rajya Sarkar ki karmasari sing amadi pensioner singi sada ahum dearness allowance amadi dearness relief pinaba Governor in Council na ayaba pikre amasung Pradhan Mantri Narendra Modi na hairi Bharat asi malemgi lebak sing na hauzik thajaba yaba daita khangba amasung mapangal kanba lebak ama oina sakhangle. Manipur da phongba pause ayamba ngasi phongnadre. All Manipur Working Journalists Union Amju amadi Editors Guild Manipur EGM na ngarang nungthil khudaki oiba akhanaba mifam ama pangthoktuna pause sing phongdanaba amadi electronic media singdasu pau sandokpa lepnaba warep lawkhibani hairi. Amju amasung EGM gi oiba Joint Emergency General Body Meeting ama ngasi ayuk pung 13 taba matamda Imphal gi Manipur Press Club ta pangthokani. Sama kuntra humdoi suba Manipur Police ki Raising Day ga mari lena nangasi kilometer 13 ki oiba lamjel amadi kilometer 5 gi oiba fun run pangthokre. Kilometer 13 ki oiba lamjel adu Kanglagi nongchup thangba thongdagi lamthakhi. Lamjel adu Imphal Airport manakta leiba Territorial Army Camp phawba chendona mafam adudagi lamthafam oiriba Kanglagi nongchup thangba thongda amu halakhi. Kilometer 5 gi oiba fun run aduna Kanglagi nongchup thangba thongdagi lamthakhi loinana Hodam Leirak Machin yauraba matungda lamthafamda amuk halakhi. Lamjel asida Manipur Police ki personnel sing amasung tongan ba mafam kyadagi lakpa masing yamlaba nupa amasung nupi lamjel loising saruk yakhi. Rajya Sarkar ki karmasari sing amadi pensioner singi damak sada home dearness allowance amadi dearness relief pinaba Governor in Council na ayaba pikre. Rajyapal Ajay Kumar Bhalana sabapati oiduna ngarang pangthokiba Governor in Council ki mifamda dearness allowance amadi dearness relief ke ahenba sada ahungi senfam adu thadoknaba yaba pikhi. Saliba tha asigi haukiba tang amadagi chanaba hauraba DA amadi DR asi Rajya Sarkar ki karmasari lising humbudra taruk amadi pensioner lising humpuda kanaba phanghalagani. Youth Affairs amsung Sports Mantraloy gi mijeng makhada Manipur University gi Fit India Campaign Committee na Fit India Club amadi NSS Cell ga khusamnaduna Fit India Freedom Run 6.0 ngasidagi haudokre. Manipur University Students Union Musugi Executive Committee gi ngarang pangthokiba mifamna University campus manungda mahi masing tambada akaiba thokhandanaba punna hona minanaba warep lawkre. Union asina thokpa cherol amana hai mahiroi singi khudongchadaba thokpa matamda musuna puksel sengna amasung daita khangna thabuk paikhatnabasu warep lawkhi. Tabiriba pau ase Akasbani Imphal dagini. Pradhan Mantri Narendra Modi na hairi Bharat asi malemgi lebak singna hauzik thajaba yaba daita khangba amasung mapangal kanba lebak ama oina sakhangle. New Delhi da Lanai Media House amana sinduna pangthokpa World Summit ta Sri Modi na hai electronics, pharmaceutical, automobile amasung mobile manufacturing gi lamda lebak kyadagi leptana Bharat sel thadarakli. Masina lebak asi global supply chain gi maru oiba mafam oihanbada mateng pangli. Mangna hai lebak asi gi hauzik oiriba phibam asina malemda tongan ba khudongchaba kaya piba ngamle. Sri Modi na hai malemgi tongan ba lebak singda khudongchadaba kaya mayoknarabasu lebak asi leppa leitana manglomda sangsili. Mangna hai matam kharagi mamangda Bharat asi sel thumgi lamda khwaidagi sothaba lebak mangagi manung chalamba adu haujikti malemgi sel thumgi lamda khwaidagi saukhatpa lebak mangagi manung chanba ngamle. Bharat Sanchar Nigam Limited BSNL na lakliba Diwali kumai gi yenglaga lebak sinba thongbada anoba customer singda lupa ama piba 4G plan haudokre. Tha asigi 15 dagi mathang thagi 15 phawgi manungda lawba yaba plan asina tha ama unlimited call nongmada 2GB data amasung nongmada SMS chama thaba yauna lemna mobile servicing phanghalli. Wafam asi lauthokladuna BSNL gi chairman amasung managing director A Robert J Ravi na hai kumai asigi yengduna tongan ba customer singi anoba plan mangasu BSNL na haudokle. Lupa koti yangkhanipan chenaba digital arrest scam ga mari lenana Maharashtra Police na miyoi taret fare. Cybercrime thijinbagi
State Nodal Agency oiriba Maharashtra Cyber na hai thawdok aduda mapung oina senabasingna miyamdagi lana khongolakpa sel sing thamnaba sasinaba bank account 6,300 rom hangdokhi hairiba account sing asi sasinaba company singi mingda hanglambani thawdok asigi matangda Mumbai dagi sahi 72 surba karbarwala amana Maharashtra Cyber da wakalakpadagi thijinba horokpani Digital arrest hairiba anoba cyber crime asida law enforcement officer natraga sarkargi karmachari sasinaduna miyamda audio amasung video call tawraga kihanduna namduna sel lokthoi Mumbai gi karbarwala asidagi video call tawduna sasinaba court ki proceeding amasung police investigation pangthoklaba tungda numit nifuni gi manungda mangondagi lupa koti 59 lakh 19 namduna transfer tawhanki hairi Bihar Vidhan Sabha Mikhal gi ahanba tangka ki mirepse singi scrutiny ngasi tawragani mathang thagi tarukta pangthokadoriba ahanba tangka ki mikhal asigi damak ngarang mirepse pisinbagi aroiba numit oikhi tangka asida Vidhan Sabha Kendra 1kunmathoi da vote thadanagani tangka asida Rajya sigi Patna Darbhanga Muzaffarpur Gopalganj amadi Bhojpur jila singi manung chanba Vidhan Sabha Kendra sing yauri Mirepse lokthokpagi aroiba numit tha asigi kundani Bihar Vidhan Sabha gi anisuba tangka ki mikhal November 13 da pangthokani amasung vote masing punna November 13 da thigani ngasigi pause gi maroiba pausingi damak hauzik Kshetrimayum Premchand leire Premchand Thagatchari Nganthoi ngasi Imphal la phongba pause sing phongna khidre adumakpu senapati da phongba Hills Hornbill Express hariba pause sidi mahuksagum phongmu thengnare Pause sigi ahanba headline asi Naga Women Union amadi Manipur State Commission for Women Nasinduna nupi singi yoiba soft skill gi workshop ama pangthokre haiba headline asini anishuba headline da Muivana mahaki pongno phamlamnamda lakadori basida miyam amatto oina sawat ministry haina Asian IM gi KTU na appeal tori haiba headline asini Assembly the job to haiba Congress ki wafambu BJP na yaningdaba phongro khibakaloine na tangdu leitaba hanjil hanaba hiramda miyeng thammu haina BJP gi maikedagi thamlakpa wafam asisu pause asigi maroiba paw amoina phongbu thengnare Imphal da leiriba oil pump sing rotation naina pung kunmari thau phanghanaba kangankhre haiba paw asisu Hills Hornbill Express ki ahanba lamaida phongba thengnare NDPP amadi NPF ani chungsinnaba yabagi phibam lakpana Nagaland opposition leitaba sarkar amuk khanna lakpa yabagi oithokpa leire haiba paw asisu maroiba pawina phongba thengnare Nganthoi Thagatchari Premchand aroibada maroiba paw amohana amjo amasung EGM na lokhiba warep ki matungina Imphal da phongba pause ayamba ngasi phongnadre Rajya Sarkar gi karmachari sing amadi pensioner singi damak sada hum dearness allowance amadi dearness relief pinaba governor in council ayaba pikre amasung Pradhan Mantri Narendra Modi na hairi Bharat asi malemgi leibak singna hauzik thajaba yaba daita khangba amasung mapangal kanba leibak ama oina sakhangle pauloijare